Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Raji ki Chief Election Officer Pradeep Kumar Jahana DEO amasung SP Singa Mikal Ninthi na pangthok nabigi matangda wari sanakre Environment Forest amadi Climate Change Mantraloy na Loktak Pata paikakadaba Integrated Management Plan ki ayaba pirakle Lok Sabha Mikal ki ahanba tangka ki notification hayeng thoklagani BJP lusing pa amasung Pradhan Mantri Narendra Modi na ngasi Kerala da pangthok pa Mikal ki rally sing da saruk yaki amasung RSS ki luching ba Srinivasan hapada chenaba Popular Friend of India ki myoy ama NIA na fare Raji ki Chief Election Officer Pradeep Kumar Jahana Sababati Oduna Matang Thada Pangthok Kadoriba Tranipan Suba Lok Sabha Mikal Gamari Lenena District Election Officer DEO Sing Amasung SP Singi Oiba Mipam Ama ngasi CEO Office ki Conference Hall da Pangthok Kre Mipam Adda Sri Jahana DEO Sing Amasung SP Singa Mikal Ningthi na Pangthok Matang da Khananai Nakhi Mipam Adu da Mimana Draba Singi da Makta Akhanaba Polling Station Sing Semba Amazung Vote Thada Hanabigi Matang da Khanaki DEO Sing amasung SP Sing na Mikal Ningthi na pangthok nabagi makhoi gu oiba more sing su phungdokhi maduki tungda Chief Electoral Officer na tongan ba national amasung state thaki rashtriya dol singi mute sing su mipam pangthokhi mipam atuda Imphal East Imphal West Bishnupur Thobal amadi Kakching Jilla gi officer sing saru yakhi ate jilla singi official sing na video conferencing gi khuthang da saru yakhi Lok Sabha Mikal ga mari lene na jilla thaki oiba media certification amadi monitoring committee MCMC ama Kakching Jilla gi oina semle haina Kakching Jilla gi district election officer gi cherol aman hairi committee asina Mikal ga mari lena ba advertisement gi pre certification amasung paid news ki matang de yengsingani committee asida DC Kakching na chairman AR Imphal gi Kakching Paumi Nomaitem Baveshwa na intermediary expert oiri DTK Imphal gi Kakching Paumi N Gautam amasung image Imphal gi Paumi Jain Committee su committee asida member oina yauri amarom da none zilla gi oina su district election officer Joseph Paulin Kamsona chairman oduna media certification amadi monitoring committee semkre hairi Lok Sabha Mikal ga mari lena na sub divisional officer assistant commissioner amadi sub deputy collector singda electronic voting machine EVM amadi VVPAT sinabigi matang da training program amang si Kangpopi Zilla gi DC office complex leba conference hall da pangthokre lagliba Lok Sabha Mikal gamari lena na outer Manipur parliamentary candidate manung chanba jiribam assembly segment ki voters sina masai ki license gun sing jiribam police station natraga boro bekra police station da pislang na ba Zilla si deputy commissioner Krishna Kumar na appeal tawri State Academy Training Manipur na sinduna RTI Ekim Puthangda Lengak Sasan Hena Fagan Han Bigi Matang de Chehi ko ibem mipam amangasi Senapati Zilla gi DC conference hall da pangthokre thorum adu da akhangai kya na RTI gi matang da wangang khi tabi riba pawasi Akasvani Imphal digini Environment Forest amadi Climate Change Mantraloy na Loktak Pat ki mahusa gi fivum kandak wi damakta wetland International South Asia amadi Indian Institute of Technology IIT Roorkee ga khusam naduna Loktak Pata paikakadaba Integrated Management Plan IMP gi ayaba pirakle National Plan for Conservation of Aquatic Ecosystem NPCA gi scheme makhada paikakadaba khongthang asina wetland sing kanba amadi sangwa sagat pandam thamli Loktak Pata paikakadaba Integrated Management Plan gi ayaba cherol adu New Delhi da pangthokpa mantraloy gi Senior Official Singi Mipam da Loktak Development Authority ki Chairman M. Aswini Kumar da Khusingar Khibani Mantraloy ki Khongtang Asibu LDA ki Chairman Aswini Kumar na Thagat Paphungdo Pagluna na Manipur ki Mukhyamantri Nongthambam Biren amadi Forest Environment amasung Climate Change Ministry TH Vishwajit Dauna Marilena Singbu Thagat Paphungdo rakli Ukhrul Jilla gi nupi singda Pradhan Mantri Madru Bandana Yosna nakhanaba kaya piri Women amasung Child Development Mantraloy gi makhada Yosna asina Mirombi amasung Chazenbi Mama Singbu sel gi oina tengbang piri scheme asiki makhada nupi singna angang unaba matamda sel oina lupa lising manga gi tengbang piri chehi asiki oina Zilla Astan nupi chamani phu scheme asiki khudong chaba phangle masigi matangda scheme asiki khudong chaba phanglabi nupi amana asumna hai Eiki ming sopi jingkai kawe, eisi somdang ukrul dagini,
government singna ekhoi nupi singbu Pradhan Mantri Vandana Yojana si installment ahum dagi ai lising manga phange si ekhoi angangi damak gi oirasu aigi damak gi oirasu yam phaba scheme amane du ai yam nungai bane si phangbasi government bu yam nungse na haining bane Tha asigi taramari the home guard personal chama kuntra manga lobagi order ama commandant CS Adani Mauna thokiba adugi matangda sarkana miyeng changduna tizimbiu haina Manipur Home Girls Employees Welfare Association na Mukhyamantri gi puning singsilakli Association asig officer ngasi pangto papawge mipam amada association gi president Y Mangin hai home guard gi commandant CS Adani Mau asi mahaki thabak matam loiduna sunmatagi tha ama thabak makha sangdoktuna leiribani Magna tabak lobagi order togliba asi sarkar gi ayaba yawdi haina lowi maramdi home guard personal sing lobagi advertisement amata thokiba leite magna hai awat pa home guard personal sing lobagi tabak asi open recruitment tobiu haina Mukhyamantri da ayiba cherol pikiba leikre masigi matung ina Mukhyamantri nasu marilena basingda ayiba che thaduna khangan kiba lei ashigumba cher asi da commandant CS Adani na Mato karamna miyoi chama kuntra mga lauribano haibasi achoba wahang ama oiri hiramasigi matangda ngasi Manipur High Court na chatakiba hearing amada appointment order adu kakpa ama decision hanaba lakdaba April 10 da makhataba hearing chathandaba matam lepre PSED Department of Jal Jeevan Mission gi matangda water supply tank amadi pipeline sing tingba yauna noni amasung Tamenglong gi tongan ba khulmar funi thoida pakaliba tangai fadaba thabak sing peningai oidri haina tharang asigi mayakta semkiba Joint Action Committee na pendaba phungrorakli ngasi khumji community hall da pangthakiba mifam amada JSC gi maikedi gi project asigi damakta RCC water reservoir sing saba chada marfuloshile adubu masida changkiba senpam sing sarkana pithokna leiriba asiyaningde masigi sumathakta ising punaba GI pipe sing agency sing na piraktabana kudong chataba kaya amasu mayong hali Marfu taruk suba CRPF battalion sinduna CRPF ki numid ngasi lamfel pataleba battalion headquarters da pangthokre Fezul Zilla gi tipai mukta thasi gi taramani da khulgi headman amasung self help group sing oiba Zilla thagi khanane na bagi mifam ama pangthokre thorum adu da tipai mu development committee gi chairman AR Lalburoi amasung Dr L Fimatena akhang ahi sing oina wangang ki thorum adu Max Imphal gi sentang makhada pangthokpani National Rabies Control Program IDSP NSM Manipur Sinduna Nomi Obe Training Program among assisted Family Welfare Training Center RG Wing Lamfel the Pangthokre Medical Officer Pharmacist Amadi Nursing Obe Training Adu Thasigi Kungunito Fawa Chatagani Thorum Aduga Mari Lena State Surveillance Officer IDSP Manipur Dr KSS Roshan Hai Rabies hairiba laina asi ayambadi hui natraga hogdongna chikpadagi thohanba lainani Laina asi matam chana vaccine kapthokpirabadi 100% laina asdagi kanbangamgani sikpa natraga khotkiba mafamdu ising amasung sapona minute kun kunthra changna sengna samthokpirabadi mafam duda yauramba virus singdu samthokpada mateng pangi aduga manak nakpa health center da chatuna doctor tana biraga vaccine kapthokpibana laina asdagi kanbangamgani siklam hui natraga hogdong na chingba hatokpidaba nimitarani observation da thambiu hui natraga hogdongbu loibiriba mapusingna sa singbu matam chana vaccine kapthokpibana laina asidagi ngakthokpa ngamgani Hui amasung hodong da anti-rabies ki taga thaba amadi hui sing da til leitena ba hidak thaba ki thorum amanga si none zilla gi Peaceland de leba none veterinary hospital longmai part for the pangthokre tika thaba amadi til leitena ba hidak thaba ki thorum asi district veterinary officer amadi ati officer ke ana sar yaki maduda hui hodong ni fu henbana anti-rabies ki tika thaki Center for Social Development Imphal People's Action for Social Change Thobal amasung 32 All Smile Dental Clinic na gama pa na punisinduna Thobal Jila gi Khangabo Relief Camp da nomig oiba lang bigi camp amang rang pangthokre Akaswani Imphal na lepna sandoli ba thorum honglakli ba inga sagi khalda Manipur gi taramanga shuba tangkakta inga sagi khal honglapana yelok pambi sin da pirekli ba chaitheng haiba thorum ama haying ayupung tareta Akaswani Imphal da sandokani thorum si YouTube channel Akaswani Imphal da su live streaming togani Anishuba Itomcha Singh Memorial First Division Football League Lisingani Kulhumde Kumari gi ngasa sani ki ba match Rising Club amadi Oinam Sports Association Panjal amata chanabangam dana draw oikre Akaswani Imphal dagi pau tabiri Lok Sabha Mikhal gi ahan ba tangka ki notification haying toglagani tangka
asida Raja Tara amasung Union Territory Marigi Lok Sabha seat Jamasum Anida Mikhal Pangtokani Masig Manungda Tamil Nadu the seat Kuntramapan Rajasthan ki Taranito Uttar Pradesh ki Nipan Madhya Pradesh ki Taru Uttarakhand Assam amasung Maharashtra ki seat Manga Bihar ki Mari Nungchu Bengal ki Ahum Arunachal Pradesh Manipur amasung Meghalaya ki seat Ani amasung Chhattisgarh Mizoram Nagaland Sikkim Tripura Andaman amasung Nicobar Island Jammu amasung Kashmir Lakshadweep amasung Puducherry gi seat amamam yauri tha asigi kuntere fawa mirep che pisinba yagani aduga mikhalna mathang thagi 18 da pangthokani Lagliba Lok Sabha Mikhal ga mari lenena Congress dol gi manifesto gi matang da Congress Working Committee gi mifam pangthokna khanakre New Delhi dangasi pangthoki be mifam da dol gi President Malik Arjun Kharge hani gi President Singh Sonia Gandhi amasung Rahul Gandhi dol gi Luchingba Singh Priyanka Gandhi Bhadra P Chidambaram Ajay Maken amasung Vishi Vanu Gopal yauna atimiyo kyana saru yakhi BJP Lusingpa amasung Pradhan Mantri Narendra Modi na ngasi Kerala gi Palakata pangthokpa Mikhal ga mari lena baro so sing da saru yakhi Mikhal ki matam lakthoklaba tungda Sri Modi na Kerala da ahan boina Mikhal gi campaign da saru yabani BJP ki State President K Surender amasung Palakat amasung Ponami Vidhan Sabha Kendra gi NDA gi Mirep Singh na Pradhan Mantri galuna na Mikhal gi rally sing da saru yakhi maduki tungda Pradhan Mantri na Tamil Nadu gi Salem da pangthokpa miyangi mitin amada wangangki Kerala da RSS ki Lusingba Srinivasan bu hatpada chenaba aina tinkraba Popular Friend of India PFI gi miyoy Safet NIA na fare NIA gi pauna hai Safet asi English ngani kunithoi gi April 13 ta Kerala gi Palakata Srinivasan bu halaba matungda miro ona lerikibani Mahak Malapuram jila dagini mahak PFI gi hakchin ba miyoy ni amasung Srinivasan bu hatpada mapung aina chenaba mishakni Citizenship Amendment Act CAA chana hanbagi wafam state of adu Supreme Court na yakitri khwaidigi wangba court asina sarkar da chayot hongi matam piduna CAA gi matang da thangalakpa petition chani kuntra tere ki pakhum pinena ba mamang chayol da khangan khrabani Supreme Court electoral bond ga mari lena ba akupa wafam sing lagliba sagol sanamit fawgi manung da pirak ba State Bank of India da khangan kre Pikalaka daba akupa waral sing asigi manungda buyers amasung rasniti dol sing marakta leneriba mari phongdokpa unique bond number sing su yawgodabani Chief Justice D.Y. Chandrachuna Luchingba Just mangana saba bench amana tha asigi kunma thoigi pung manga fawing manungda affidavit ama piraknaba SBI gi chairman da khanganki Hauzik aroiba da maroiba pau amuk hanna Raja ki Chief Election Officer Pradeep Kumar Jhana DEO Singh amasung SP Singh Mikhal ningthina pangthok nabgi matang da wari shanakre Environment Forest amadi Climate Change Mantraloy na Loktak Pata packet kadaba Integrated Management Plan gi ayaba pirakle Lok Sabha Mikhal gi ahan batangka ki notification hayeng thok lagani BJP Luchingba amasung Pradhan Mantri Narendra Modi na ngasi Kerala da pangthokpa Mikhal gi rally sing da saru yakre amasung RSS ki Luchingba Srinivasan bu hatpada chenaba Popular Friend of India gi miyoi ama NIA na fare Paulo Zeri